Lost City of Atlantis haukiba matam halakadaba leite adubu haukiba matam gi itihasni mathantana asum repeat oireki masisu nungai bo phom amani malem sida yamna phoramba yamna chokhatlamba jati kaya makoi gi dharma karmana mong chadabana maram oiraga destroy oiki haibasi asengbani mataw asumna Atlantis ko balamdam ama ngasidagi chahi lising 1939 mangda yuhara tsunami na maram oiraga leinung danam sinki amasung lamdam ado Samudra onki hairiba city Atlantis asigi matangda Greek philosopher Plato na magi lairik Timaeus amsung Critias ningsing lammi Italy gi Pompeii city su khanghaudana manakta leiba maigi ting Mount Vesuvius tagi kapthorakpa labhana mikup kharada kupsinki Christagi chahi lising ani mukki mangda ngasi di mafam adu excavation tawkhre amasung mafam adudagi labhana nung ulhankiba hakchang kaya dang phanglure madu sing ado ngasi su Italy gi museum da lei History na witness ni madudi matamduda Pompeii gi miyoi sing sex kilamdanda ka lan na chat ki hai miyoi bagi lamchat na saramchat lom da changsilakpada natural calamity lakki amasung mang taki Plato na magi lairik Timaeus amasung Critias ta iramki yamna chawkhatlamba Atlantis ko city ama nongmagi manungda lainungda namsinki amasung mafam adu osin oi Plato Athens ki philosopher ni amasung mahakna hairami thodok adu magi time dagi chahi lising mapan mangda thokibani Plato na malem dagi hankiba asisu chahi lising ani muk phakre Plato na hairamba wafam da base tawraga ngasi su political science amadi subject kaya tamjaningai oiri researcher kaya na Plato na hairamba wafam sibu thajarga Lost City of Atlantis kai da laibano haibagi matangda thijin hunjin beleptri adubu ngasi fawbuda exact location khangba ngamde tawigum masung masidi asengbani Plato na iramba wafamdo aranbadi natti thiba kanglupna thiba phangdabagi wani Lost City of Atlantis mysterious city amani Atlantis la lairamba miyoi sing aduki matik chawkhat ami hairi madudi makoigumna chawkhatpa inak khunba haisingba amasung phajana sem saba ngamba malemda ngasi fawba yaukidri Atlantis city asigi manungda hailai gi bagan kya lairamki madugi garden sing aduda kumkang dana hailai pali makoi gi yum sing sana hira moti haptuna sai makoi gi wall sing atang bunungi ni yum makong da hira moti napli amasung makoi gi chana bakka plate spoon khuding mak sana lupa gi ni Plato na magi lairekta iramba asina maram oiraga chahi kaya dagi hauruktuna ngasi fawba thiba leptri tasengna lamdam asi kadai da lairambano haibagi matangda chapchaba mafam khangdrabada magi wafam ase fiction oigadra hainabasu yaurakli adubu afaw writer Charles Berlin na magi lairi The Mystery of Atlantis da city asi lairammi haibagi praman kaya utli city asi da hinglamba miyoi sing yamna haisingba sem sagatpagi lambida mapa laitraba ngakta oirammi adubu mafam asigi mi singna mapugi rule amasung regulation ngaktuna chatkidabana makoigi mathakta praloigi tanja lakhanki prithibida changdamningai leitraba ngamkhai leitana chawkhatlaba city asi tsunami earthquake laktuna nomagi manungda leinungda namsingki amasung mafam adu samudra onki expert kharagi wakhal matungina hairiba Lost City asi Antactica gi makhada luptuna laikre amasung mathakta baraf ki layer kaya na namsinduna laikre adubu matang asida wahang ama lakti Antactica di South Pole dani amasung maduda karamna oiba yagadage masigi reply da makoi gi paudam di prithibi gi lainung da leireba tectonic plate or earth crust asi chahi lising kunthra gi manungda chikthok chingsin oi maramaduna city asisu namsin ki boy gani pumnamak ase earth ki maramda khang haiba kanglup ki theory ni Atlantis city asi yamna chawba area amani kana kana gumpana continent amani haina su lawi scientist singna Mangkhraba city asi karigidamak thiribano masi phangdaga kari kanagani masigi reply di phangdurabadi madudaki mamal tanglaba pot kaya phangani loinana haukraba matamda miyoi basingna kari kari achieve tawki masisu khangbangamgani Lost City of Atlantis ase kanglup amana Atlantic Mahasagor gi Barmuda Triangle gi area sida leigadra haibagi thajabasu yaunarli maramdi mafam asi explore tawge hotnaruba kanglup amana Barmuda gi makhada mangkiba city amagi khudam pandam phangi haina yamna kanna thajanari amasung thiri Barmuda Triangle gi matangda nahak khoina hena khangniba aduni masi Atlantic Ocean da laiba triangle manba chaurba area mani area sida chahi kaya dagi jahaz kaya aeroplane kaya angak momong da mangkhre masida angak pagi magnetic field ama oi hairi khanghodana
अकनबा नोंग नुंसित लाकी मसीदा मांगखिबा पोतसिंग थोइना थीबा फंगदी मफम सिदा पाइखिबा एरोप्लेन राडार दगी मांगखी अमसुंग प्लेन गी कैंपस खंगहौदरा डाउन ओइखी असिना चिंगबा अदुबु ngakpadagi ngaklaba miyoibani mafam asida kari lei haibagi tamak thi humba lepte ngasidi Barmuda Triangle gi mathakta samba chatpa akibo oinari asumna Barmuda gi exploration ga mari leinana Dr. Ray Brown ko nupa mana scuba diving tawringai man ukhi Barmuda gi ising manungda yamna langlaba pyramid ki saktam da posak ama posak adudagi mangan silli amasung mahakna saktam mado magi camera da record tawraki adubu man kakhatlakpada akanbe ithak iraiga mayok nakibana magi camera do manghauki maram sina man ujarak pakhibi wakhanda leihauba natana sangsang da record to bodudi leihaudre Dr. Ray Brown gi matungina mahakna urakhiba pyramid ado mingsel gini alangbani Thaudok asigi matungda paw asi yamna kanna sandoki expert singna opinion tawri Barmuda manungda Mangkhraba city Atlantis asi leiba suksoi soi dana oigani maramdi Atlantis ke kanglup sing crystal gi matengna potlam kaya makhoi gi control da tharammi Dr. Brown na urakkiba sida depend tawraga scientist singna amuk hanna thi humba hauki adugi tungda Barmuda gi area nungda leiba Bimini Island gi manakta samudra manungda yamna kiningai oiraba ngakningai oiraba mioi bana saram kiba pot khara thengnai makhoi gi mot patungina madugi pot adu stair ni kakhatpham ni madugi kakhatpham lambi adudagi Atlantis city yauna chatpham ni haina khannari mafam sida yamna mak luna dukthadраbasu uba phangi chap yungna lepagi nungi makhong kaya madu natural nungi natte mioi bana matam amada construct tawkiba ngaktani phangluiba hanagi structure sing asidi khajik maktani aduga Atlantis city yamna chawrba area oibana punamak aduna kadaida samudragi karamba mafamda lottuna leitriba Atlantis city gi mystery fajana ngasi su khangba ngamdri adubu chawkhatlakliba science and technology gi matengna nongmadi mafam asi khangba ngamlakkani madudagi mamal tanglaba pot kya recover tawba ngamlakkani haibagi thajaba lei matang asida aikhoina khanthagabadi mioi bana chawkhatle hai single haiduna laisem bamaga challenge tawbadi yaroi mioi bana lamhelaklaba ai mangai re khalaklaba tanjada khanghodana awaba lakani amasung mang takani Atlantis ki kanglupum matam leiringai mioi ba malem da kari gi lakhi lakhanbagi kari objective no asom da ngahektang khanthahobana chunggadra khalli video sibu yengbi bagi namak thagatsari nungai ba knowledgeable oiba video phangbagi damak channel se subscribe tawraga bell icon su namsin view mayam bu thagatsari